Yumlak Oibakaknatana LPG gas ke godown amasu leiriba mafam amada bom pokhai hananabagi thoudok amuk hana taudanaba lalambung takhelambam laikai youth development organization gi president ilangbam joy kumarna fongdorakle wafam asi ngasi tha asigi haukiba tarik ahung gi numidang pung 8 minute yankhai tare tarakpa matamda lalambung takhelambam laikai da leiba godown amadi laikai gi yum singi marakta chatliba lambi mayaida masak khangdaba mioi kharana bom ama pokhai hankiba thoudokpu yaningdaba utuna LTLYDO officer pangthokkiba pawgi meefam amada fongdorakibani meefam aduda ilangbam joy kumarna makhat taraduna miyam leiba yumlak oibakak natana LPG gas godown amasu leiriba mafam amada bom pokhai hanba haibase yamna thokaningdaba thoudok amani thoudok asina lekai gi nupi angang singda mipaiba pokhanba khak natana bom aduda maram oiduna godown asida sokhalamba thoklabadi lekai asida hena khudong thiba nanglammoi hainingai leite maram asina kanagumba nungainadaba kaya leirabasu mioi ama oina nungainadaba pumba wari saduna yanaba puraknaba honaminasi asigumba thoudok asi makhatana tawbiganu haiba wafam sing fongdokhe nagumba nungainadaba amni nuksinadaba leiragasu wari sanaraga lotion bi haisma apil tabjage amadabu oiro aduga tasena bom pokhai dun maram orkanda hoji aikoigi laikai asida angang nupi angang sing bakatpa kiba khangba lapasi tobiganu haidna apil tabjage koi godown lebina koi gas full godown lebina modu pokhai ba taragadi mi ayama so ana asena thorpa yaidna yamda apil tabjari aduna yari makai masi mathondang selokpiro aduga bagata nasu sigumasi tobidana ba haidna latidogi as president mugi sai toge kai apil tabjari